ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔ ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯖꯤꯂꯥ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯨ ꯇꯞꯅ ꯇꯞꯅ ꯄꯥꯏꯈꯠꯄ ꯎꯔꯦ꯫ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 12ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯋꯥꯡꯖꯤꯡ ꯀꯣꯟꯗ꯭ꯔꯨꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯈꯟꯅꯕ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜ ꯑꯍꯟꯗꯦꯝ ꯁꯨꯕꯥꯁ ꯑꯃꯁꯨꯡ ꯑꯦꯗꯤꯑꯦꯝ ꯊꯧꯕꯥꯜ ꯕꯤ ꯂꯣꯀꯦꯁ꯭ꯋꯔ ꯁꯔꯃ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯈꯟꯅꯕ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯣꯔꯦ ꯁꯨꯒꯨꯅꯨ ꯆꯦꯔꯧꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯗ ꯍꯦꯜꯊꯀ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯍꯦꯜꯊ ꯀꯥꯔꯗ, ꯑꯙꯥꯔ ꯀꯥꯔꯗ, ꯚꯣꯇꯔ ꯀꯥꯔꯗ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗꯒꯤ ꯀꯥꯟꯅꯕ ꯀꯌꯥꯁꯨ ꯐꯪꯍꯟꯈꯤ꯫ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 12ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯐꯤꯁꯥꯔ ICDS ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯊꯧꯕꯥꯜꯗꯁꯨ ꯕꯦꯇꯤ ꯕꯆꯥꯎ ꯕꯦꯇꯤ ꯄꯔꯥꯎ ꯁ꯭ꯀꯤꯝ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯄꯥꯂꯟ ꯊꯧꯔꯝ ꯑꯗꯨ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯗꯦꯝ ꯁꯨꯕꯥꯁꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯕ ꯁꯥꯏꯀꯜ ꯔꯦꯂꯤ ꯑꯃꯁꯨ DC ꯀꯝꯄ꯭ꯂꯦꯛꯁꯇꯒꯤ ꯂꯝꯊꯥꯈꯤ꯫ ꯅꯨꯄꯤꯃꯆꯥꯁꯤꯡꯕꯨ ꯀꯟꯁꯤ, ꯅꯨꯄꯤꯃꯆꯥꯁꯤꯡꯕꯨ ꯃꯍꯩ ꯇꯝꯍꯟꯁꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯄꯤꯕ ꯁꯥꯏꯀꯜ ꯔꯦꯂꯤ ꯑꯗꯨ ꯊꯧꯕꯥꯜ DC ꯀꯝꯄ꯭ꯂꯦꯛꯁꯇꯒꯤ ꯂꯝꯊꯥꯔꯕ ꯃꯇꯨꯡꯗ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯈꯤ꯫ ꯁꯥꯏꯀꯜ ꯔꯦꯂꯤ ꯑꯗꯨꯗ SP ꯊꯧꯕꯥꯜ ꯔꯥꯀꯦꯁ ꯕꯥꯜꯋꯥꯜ, ꯑꯦꯗꯤꯁꯅꯦꯜ SP ꯂꯣ ꯑꯦꯟ ꯑꯣꯔꯗꯔ N ꯁꯨꯔꯖ ꯑꯃꯁꯨꯡ H ꯗꯦꯕꯦꯟꯗ꯭ꯔꯣ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯄꯔꯦꯁꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯥꯏꯀꯜ ꯔꯦꯂꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯀꯥꯎꯟꯇꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯗꯦꯝ ꯁꯨꯕꯥꯁꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯈꯟꯒꯠꯂꯕ ꯅꯨꯄꯤꯃꯆꯥ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯦꯜꯊ ꯀꯦꯌꯔ ꯑꯃꯗꯤ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯕꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯗꯦꯝ ꯁꯨꯕꯥꯁꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯅꯨꯄꯥꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯤꯃꯆꯥꯁꯤꯡꯒꯤ ꯁꯦꯛꯁ ꯔꯦꯁꯤꯌꯣ ꯑꯁꯤ ꯆꯥꯡꯗꯝꯅꯕꯗ ꯅꯨꯄꯤꯃꯆꯥꯒꯤ ꯃꯁꯤꯡ ꯈꯔ ꯅꯦꯝꯅ ꯂꯩꯔꯤ꯫ ꯀꯨꯝꯖꯥ 2013ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯅꯨꯄꯥꯃꯆꯥ 1,000 ꯄꯣꯛꯄꯗ ꯅꯨꯄꯤꯃꯆꯥ 1,935 ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯔꯤꯄꯣꯔꯠꯇ ꯅꯨꯄꯥꯃꯆꯥ 1,000 ꯄꯣꯛꯄꯗ ꯅꯨꯄꯤꯃꯆꯥ ꯃꯁꯤꯡ ꯑꯁꯤ 9,000ꯗ ꯍꯟꯊꯔꯛꯂꯦ꯫ ꯃꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯁꯦꯛꯁ ꯔꯦꯁꯤꯌꯣ ꯑꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯀꯨꯞꯅ ꯊꯤꯒꯠꯇꯨꯅ ꯁꯦꯛꯁ ꯔꯦꯁꯤꯌꯣ ꯑꯁꯤ ꯃꯥꯟꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯗꯁꯨ ꯃꯤꯌꯥꯝꯅ ꯁꯍଯꯣꯒ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯦꯛꯁ ꯔꯦꯁꯤꯌꯣꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯇꯥꯊꯔꯛꯄ, ꯅꯨꯄꯥ ꯃꯆꯥꯅ ꯍꯦꯟꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ, ꯅꯨꯄꯤ ꯃꯆꯥꯒꯤ ꯄꯣꯛꯄꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯍꯟꯊꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯃꯌꯥꯝꯁꯤ ꯊꯤꯗꯣꯛꯃꯤꯟꯅꯕ ꯑꯃꯁꯨ ꯆꯪꯉꯤ꯫ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯤꯕ ꯕꯦꯇꯤ ꯕꯆꯥꯎ ꯕꯦꯇꯤ ꯄꯔꯥꯎ ꯁ꯭ꯀꯤꯝꯁꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯔꯦ, ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯥꯒꯤ ꯔꯣꯜ ꯌꯥꯝ ꯆꯥꯎꯋꯤ꯫ ꯑꯗꯨꯒ ICDS ꯄ꯭ꯔꯣꯖꯦꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯥꯟꯅꯔꯒ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯦꯝꯅ ꯂꯩꯔꯤꯕ ꯁꯦꯛꯁ ꯔꯦꯁꯤꯌꯣ ꯑꯁꯤ ꯋꯥꯡꯈꯠꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯒꯦ꯫ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 23ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ 63 ꯁꯨꯕ ꯒꯅꯇꯟꯇ꯭ꯔ ꯗꯤꯕꯁ ꯄꯥꯂꯟ ꯊꯧꯕꯥꯜꯒꯤ ꯆꯣꯌꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯄꯥꯂꯟ ꯊꯧꯔꯝ ꯑꯗꯨꯗ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯗꯦꯝ ꯁꯨꯕꯥꯁꯅ ꯖꯥꯇꯤ ꯑꯁꯤꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯑꯇꯤꯌꯥꯗ ꯄꯥꯏꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ MPS ꯄ꯭ꯔꯣꯕꯦꯁꯟ ꯑꯣꯐꯤꯁꯥꯔ ꯇꯥꯒꯦꯟꯖꯝ ꯀ꯭ꯂꯤꯟꯇꯟꯅ ꯄꯦꯔꯦꯗ ꯀꯃꯥꯟꯗꯔ ꯑꯣꯏꯅ ꯂꯨꯆꯤꯡꯕ ꯅꯤꯡꯊꯤꯖꯔꯕ ꯃꯥꯔꯆ ꯄꯥꯁ ꯀꯟꯇꯤꯟꯖꯦꯟꯠꯁꯤꯡꯒꯤ ꯁꯂꯥꯃꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯑꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯗ ꯄꯤꯕ ꯋꯥꯔꯣꯜꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯗꯦꯝ ꯁꯨꯕꯥꯁꯅ ꯍꯥꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒ ꯌꯦꯡꯅꯕꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯕ ꯉꯝꯂꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯄꯨꯂꯤꯁꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕ ꯍꯣꯠꯅꯕ, ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯗ꯭ꯔꯥꯏꯕ, ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯀꯦꯁ ꯀꯌꯥ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯄꯨꯔꯛꯄ ꯉꯝꯈꯤꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯐꯤꯚꯝꯒ ꯍꯧꯖꯤꯛ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯗꯦꯚꯦꯂꯞ ꯇꯧꯕ ꯉꯝꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ ꯊꯧꯕꯥꯜꯗ ꯂꯩꯔꯤꯕ ꯕ꯭ꯂꯗ ꯕꯦꯡꯛꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯈꯨꯗꯤꯡꯃꯛꯇ ꯂꯩꯇꯦ꯫ ꯊꯧꯕꯥꯜꯗ ꯂꯩꯔꯤꯕ ꯕ꯭ꯂꯗ ꯕꯦꯡꯛꯁꯤꯅ ꯅꯛꯅꯕꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯁꯨ ꯕ꯭ꯂꯗ ꯁꯄ꯭ꯂꯥꯏ ꯇꯧꯏ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯦꯁꯅꯦꯜ ꯗꯥꯏꯂꯥꯏꯁꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ 2024ꯗ 1,770 ꯇꯣꯇꯦꯜ ꯁ꯭ꯂꯣꯠ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯉꯝꯃꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯅꯥꯕ ꯄꯦꯁꯦꯟ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯟꯅ ꯀꯦꯇꯔ ꯇꯧꯕ ꯉꯝꯂꯝꯗꯕꯗꯨ ꯍꯧꯖꯤꯛ ꯗꯥꯏꯂꯥꯏꯁꯤꯁꯀꯤ ꯑꯅꯧꯕ ꯃꯦꯆꯤꯟ 3 ꯑꯃꯒ ꯊꯨꯡꯉꯔꯦ꯫ ꯌꯥꯝ ꯑꯊꯨꯕꯤꯗ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯧꯕ ꯉꯝꯃꯒ ꯗꯥꯏꯂꯥꯏꯁꯤꯁ ꯗꯔꯀꯥꯔ ꯇꯥꯕ ꯄꯦꯁꯦꯟꯁꯤꯡꯅ ꯏꯝꯐꯥꯜꯗ ꯆꯠꯄꯒꯤ ꯗꯔꯀꯥꯔ ꯇꯥꯔꯔꯣꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯏꯂꯦꯛꯁꯟ ꯀꯥꯎꯟꯇꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ DC ꯊꯧꯕꯥꯜ ꯑꯍꯟꯗꯦꯝ ꯁꯨꯕꯥꯁꯅ ꯃꯤꯌꯥꯝꯅ ꯊꯥꯡꯒꯠꯂꯛꯄ ꯋꯥꯀꯠ 1,064 ꯔꯤꯁꯤꯞ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯆꯍꯤ 60 ꯁꯨꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯔꯣꯒ꯭ꯌ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯍꯛꯁꯦꯜ ꯀꯥꯔꯗꯁꯨ ꯁꯥꯗꯨꯅ ꯈꯨꯗꯛꯇ ꯌꯦꯟꯊꯣꯛꯈꯤ꯫
है।